ngasidi ngakha khara phare ngarangi nongduda ngakha khara lae do nganam moina tawrage nganam tawbugi video ama semjarake kuirene koi video thagatri ha video thagatabasu yamna kuire ngasidi mayamgi nungainabagi damakta hawba hawtaba heiba heitaba thidana video ama semjarake maroi mapangje sina awa phadikom singmana napakpi morok su yam palamdre napakpi jisu kitang kupamme aise sembiba khara watana maroi mapangje thaktasu yaida aina sum yengbadasu phajaba manamju nungsinaba na thake tawbani sing manajidi kitang kupna soijarage kai kum soidoina kupna soidoijira sum horen chabada thengnaba kanda pingna pingna yawbajina nungaiba aingonda aigi nungaibado ina sum khalaga semanida sina phaboina sina nungaiba chang yawbabudi yainganglaje nauringai matamdu oiragadi mana anauba yam naubudo adu suijalasu haweba nganamje ado matam loisalaabanina yainganglajingsje phajabadi watle ado kitang sangbajingjina mathak thangaga ngangbajina makha thangaga thammage awapdi gumji khara amaga hapchallage morok ka bai soiba morok sina tangkai oina semage ngarangi nongdo lawmi jingidi amna nungaite law khawdo leibasingdo isingda luppasu yawi matun ado nga phabagi budi nungai ado lawmi jingi khaluragadi nungaite nga phabasidi aidi khupam amni nongsu yade thongkande heta thongningba nga phabana punsini maru marangadi tha aroige machu khara ama horen ngorok ngaubudo ngaudanaba kitang am thage thumjina dum kitang yamlapna dum thakchallage horen mahi chumdarakanda nganamje heta thum jamgalle mahi chumdaraga chapcha haunaba tokhainarage si hana aduga maruise amuk thake si hana totke sabak leibesu horendi dum ngada dum fajana dum surombanida ahambada fajadabai wan marui mapangje mu hapsalaga mu tosallage
ꯁꯤꯃꯨꯛ ꯁꯥꯏꯠꯇ ꯉꯥꯛꯇꯪ ꯊꯝꯃꯒ ꯑꯩꯒꯤ ꯌꯥꯏꯉꯪꯂꯥꯁꯦ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯒꯦ ꯈꯔ ꯉꯥꯡꯕꯁꯤꯅ ꯃꯈꯥ ꯊꯪꯉꯒꯦ ꯁꯨꯃꯥꯏꯅ ꯎꯞꯊꯣꯛꯑꯒ ꯑꯣꯏꯅ ꯇꯧꯔꯒꯦ ꯌꯣꯝ ꯅꯨꯡꯉꯥꯏꯅꯅꯕꯩꯔꯥ ꯌꯣꯝ ꯅꯨꯡꯉꯥꯏꯅꯕ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯌꯥꯝ ꯀꯟꯅ ꯍꯩꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩꯁꯦ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨ ꯁꯨꯝ ꯑꯩꯅ ꯊꯣꯡꯕꯁꯦ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯁꯨꯝ ꯊꯥꯒꯠꯄꯩ ꯋꯥꯅꯤ ꯉꯥꯃꯨꯛ ꯊꯝꯃꯅꯤ ꯉꯥꯁꯤ ꯈꯔꯕꯨꯗꯤ ꯊꯥꯒꯠꯇꯧ ꯃꯥꯜꯂꯦ ꯑꯣꯏꯔꯁꯅꯨ ꯁꯨꯝ ꯇꯧꯔꯒꯦ ꯉꯥꯗꯣ ꯁ꯭ꯀ꯭ꯋꯥꯔ ꯁꯦꯞꯇꯒ ꯁꯟꯗꯣꯛꯑꯣꯏꯗ꯭ꯔꯣ ꯌꯥꯅꯤ ꯁꯨꯝ ꯍꯣꯔꯦꯟ ꯄꯥꯛꯁꯜꯂꯛꯑꯗꯣ ꯅꯝꯃꯤ ꯍꯧꯖꯤꯛ ꯇꯋꯥꯁꯤ ꯊꯥꯡꯒꯠꯂꯒꯦ ꯌꯥꯝ ꯂꯥꯏꯕ ꯄ꯭ꯔꯣꯁꯦꯁꯅꯤꯗ ꯑꯗꯨꯒ ꯑꯔꯨꯝꯕ ꯖꯤꯝꯅ ꯃꯊꯛꯁꯤꯗ ꯅꯜꯂꯒꯦ ꯃꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯗ ꯊꯝꯃꯒ ꯃꯤꯗꯤꯌꯝꯗ ꯑꯣꯏꯅ ꯊꯝꯃꯒꯦ ꯑꯍꯥꯟꯕꯒꯤ ꯄꯠꯊꯕ ꯋꯥꯠꯂꯤꯉꯩ ꯉꯥꯏꯍꯥꯛꯇꯪꯁꯤꯗꯤ ꯍꯥꯏꯗ ꯊꯝꯃꯒꯦ ꯈꯤꯇꯪ ꯁꯤ ꯑꯃꯨꯛ ꯃꯊꯪ ꯑꯣꯜꯂꯒꯦ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯗ ꯊꯝꯃ ꯃꯇꯨꯡꯗ ꯄꯥꯊꯔꯛꯑꯅꯤ ꯑꯗꯨꯒ ꯍꯥꯏꯗꯒꯤ ꯃꯤꯗꯤꯌꯝꯗ ꯑꯣꯟꯕ ꯃꯩꯁꯦ ꯈꯤꯇꯪ ꯂꯩꯊꯔꯒ ꯃꯤꯗꯤꯌꯝꯗ ꯑꯣꯏꯅ ꯊꯝꯃꯒꯦ ꯁꯣꯝ ꯅꯥꯀꯟꯁꯦ ꯂꯥꯁꯦ ꯈꯔ ꯊꯥꯏꯌꯦꯅ ꯑꯩꯅ ꯍꯥꯏꯗ ꯊꯝꯕꯅꯦ ꯉꯥꯛꯇꯪ ꯍꯣꯏ ꯃꯆꯨꯝ ꯈꯔ ꯊꯣꯛꯂꯛꯄꯗꯤ ꯍꯧꯔꯦ ꯃꯆꯨꯝꯁꯤꯅ ꯀꯪꯉꯀꯥꯟꯗꯅꯦ ꯍꯣꯔꯦꯟ ꯉꯥꯅꯝꯁꯤꯅ ꯃꯨꯜꯂꯦꯅ ꯈꯪꯒꯗꯣꯏꯁꯦ ꯉꯥꯅꯝꯁꯦ ꯃꯨꯟꯗ꯭ꯔꯤꯐꯥꯎꯒꯤꯗꯤ ꯃꯆꯨꯝꯁꯦ ꯈꯔ ꯑꯗꯨꯝ ꯊꯣꯛꯂꯛꯈꯤꯅꯦꯕ ꯑꯗꯨꯅ ꯃꯆꯨꯝꯁꯦ ꯀꯪꯉꯀꯥꯟꯗ ꯑꯣꯏꯅ ꯉꯥꯅꯝꯁꯦ ꯃꯨꯊꯠꯆꯒꯦ ꯃꯆꯨꯝꯁꯦ ꯁꯧꯈꯤꯖꯅꯣꯕꯀꯣ ꯃꯁꯤ ꯃꯊꯪꯒꯥꯡ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯒꯦ ꯃꯆꯨꯝꯁꯤꯅ ꯃꯊꯪꯒꯥꯡ ꯑꯣꯜꯂ ꯃꯆꯨꯝꯁꯦ ꯀꯪꯍꯟꯒꯗꯣꯏꯅꯤ ꯉꯥꯁꯦ ꯊꯣꯛꯂꯛꯏ ꯁꯣꯝ ꯅꯥꯀꯟ ꯉꯥꯅꯝꯁꯦ ꯃꯆꯨꯝ ꯌꯥꯝ ꯊꯣꯛꯂꯛꯇ꯭ꯔꯦ ꯈꯤꯇꯪꯕꯨꯗꯤ ꯊꯣꯛꯏ ꯌꯥꯝꯗꯤ ꯊꯣꯛꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯐꯝ ꯍꯣꯡꯉꯒ ꯃꯆꯨꯝꯁꯦ ꯂꯧꯊꯣꯛꯏꯅꯤ ꯌꯥꯝꯗꯤ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯆꯨꯝꯁꯦ ꯁꯤꯒꯤ ꯃꯆꯨꯝꯁꯦ ꯂꯣꯏꯔꯛꯑꯗꯤ ꯉꯥꯅꯝꯁꯦ ꯃꯨꯜꯂꯛꯑꯅꯤ ꯇꯋꯥꯁꯤꯗꯤ ꯐꯖꯔꯦ ꯃꯍꯤ ꯀꯪꯁꯤꯟꯕꯒꯤ ꯃꯆꯨꯝ ꯀꯪꯁꯤꯟꯕꯒꯤ ꯀꯩꯅꯣꯁꯤꯅ ꯂꯣꯏꯅ ꯀꯥꯁꯜꯂꯦ ꯉꯥꯅꯝꯁꯦ ꯃꯆꯨꯝꯁꯦ ꯄꯨꯡꯀꯪ ꯀꯪꯉꯦ ꯑꯃꯠꯇꯕꯨ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯑꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯔꯨꯝꯕꯁꯤ ꯅꯜꯂꯔꯣꯏꯒꯦꯗ ꯃꯆꯨꯝ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯅꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯉꯥꯅꯝ ꯃꯨꯜꯂꯦ ꯉꯥꯅꯝ ꯃꯨꯜꯂꯦ ꯆꯥꯎꯔꯥꯛꯅ ꯄꯨꯡꯈꯥꯏ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯤꯅꯠ 19 ꯑꯩꯅ ꯊꯝꯃꯤꯁꯦ ꯍꯦꯛ ꯊꯥꯡꯒꯠꯈꯤꯕꯗꯒꯤ ꯑꯩꯒꯤ ꯉꯥꯅꯝꯁꯤ ꯊꯥꯡꯊꯔꯒꯦ ꯃꯨꯜꯂꯦ ꯃꯆꯨꯝ ꯌꯥꯎꯗ꯭ꯔꯦ ꯃꯆꯨꯝ ꯌꯥꯎꯗ꯭ꯔꯗꯤ ꯉꯥꯅꯝꯗꯤ ꯑꯗꯨꯝ ꯃꯨꯜꯂꯦ ꯉꯥꯅꯝꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦꯗꯣ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯒꯦ
ꯀꯥꯏ ꯀꯦꯃꯦꯔꯥꯗꯗꯤ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦꯍꯦ ꯌꯥꯝꯅ ꯀꯦꯃꯦꯔꯥꯗꯁꯨ ꯀꯦꯃꯦꯔꯥ ꯐꯥꯎꯔ ꯃꯅꯝ ꯅꯝ ꯌꯥꯔꯝꯃꯕ ꯃꯅꯝꯁꯦ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯃꯁꯛ ꯐꯖꯕꯗ ꯂꯣꯏꯔꯦ ꯉꯥꯁꯦ ꯆꯞ ꯆꯞꯀ ꯇꯤꯡꯉꯗꯅ ꯍꯥꯎꯔꯗꯣꯏꯖꯥꯠꯅꯤ ꯐꯖꯔꯦ